하야
everyone, welcome back to our Samina's video. Masih di Aero teman. Sunday ini uti sana ni uti kerja na kung lah cari tu. Aduga, sebenarnya iromba aja. Uti manggan uti ni kok. Manggan uti, highway tawa hawa tu di kan biasa ya. Aduga sini iromba soybrunga cawai ke luar bahaya. Habis apa cani? Itu ke bora am tu le. Bora sih kan one, kau je main ni bora. Aduga pakor. Pakor ka. Pakor sih na segala lagi pakor. Kau lagi? Ya, store ke? Salah me, saya tu kim cari. Ini ani dah le. Ini iromba sih ha. Kau nak tunggu le iromba. Banyak saja ni. Satu nombor apa? Iromba saja. Aina paham tu. Kau ni mana tu? Iromba kau tu dia. Kau Kau dia buat tapi mana kan dia jauh le. iromba kau tu dia masih ngari ni ngari di power hai tal. Ngari satu, ini ni kan ngaroi ngari di power. Ngari hao, di luar hao ye. Hao yang mana? Sampai ke mana? Bola tu hao ah. Hao tu mana? Masih di tadi. Masih di sini pura nama tu ni. Special loh benar me. Father's Day sultai. The International Yoga Day sultai. The Eclipse tu tahu. Father's Day ni. Kau balai tak ni nak? Kau tahu tu dia. Hao yang uti tu yang hao. Uti yak pun. Sudah ke yang biasa untuk ni. Uti Hawaii Malay tu ni. Benar. Yak tak cakap tu ngai. Yang baru tu pun dia. Kalau nanti ayah apa ni hai jana. Yang malah suka teh tu, yang cam malah suka teh, maya ini. Irom ya, itu dah kan dia irom hao. Sawai hai bah Hawaii je, only Manipur dan ni kau pang dia. Atai lam dari pang dia. Pang ni. Pang baman. Kau sudah dong dia tengah dari tu di Sawai dia. Sawai tengah tu. Nanti sudah tu manggan je pang di yang wan pang itu deh. Manggan. Ada, moi jangan tengah. Manggan pang dah. Aku belum dah pang bah. Kemana masih ni ambo lo. Ama kali spices macam karena macam hidup di sini je boleh luang nuti ikai ni. Dari. Semua itu pun dah pang dah berwan. Baik terai ngasih kuah dia. Ha. Oh ya. Mori lagi. Boleh pun ni. Okay. Kali hari tu. Kan udah cak kan udah utung cak. Utung cak. Ai mana nak utung cak, kalau mana nak utung cak hebat tu. Ai dah saat ni utung cak tu mak okey. Jadi ni. Bukan ada video pun pada utung. Boleh. Kali. Ada utung cak tu. Ada jangan kaya tu sudah tahu ya. Yang ni. Ini jauh dia. Cak ni, cak cuma cak ni, dia cakap ni, ada ke kecil tu pun ni, kau ayah tu ni nak orang.
ꯂꯐꯣꯏꯗꯣ ꯑꯃꯨꯛ ꯈꯣꯛ ꯆꯥ ꯃꯥꯏꯔꯦꯟꯒꯤ ꯕꯣꯔꯥꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧ ꯆꯥꯔꯝꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯁꯨ ꯑꯩꯈꯣꯏꯅ ꯑꯅꯧꯕꯩ ꯇꯥꯏꯞꯇ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯔꯦꯟꯗꯤ ꯍꯥꯎꯕ ꯍꯥꯎꯋꯦ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯔꯦꯟꯗꯤ ꯑꯩꯅ ꯃꯥꯏꯔꯦꯟ ꯄꯥꯝꯕꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯔꯦꯟꯗꯩ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗꯅ ꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯦ ꯆꯥꯔꯀꯥꯟꯗ ꯃꯥꯏꯔꯦꯟꯒ ꯄꯨꯈꯤ ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯑꯍꯥꯎ ꯍꯥꯎꯕꯁꯨ ꯑꯗꯨꯝ ꯐꯪꯉꯦ ꯈꯟꯕ ꯍꯩꯔꯗꯤ ꯑꯗꯨꯝ ꯍꯥꯎꯕ ꯆꯥ ꯐꯪꯉꯦ ꯌꯣꯜꯂꯝꯕꯗ ꯃꯆꯨꯒ ꯈꯔ ꯌꯥꯛꯄꯗꯣ ꯈꯟꯗꯕ ꯌꯣꯟꯕꯤꯗꯁꯨ ꯐꯪꯉꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯁ ꯃꯣꯏ ꯃꯥꯏꯔꯦꯟꯗꯤ ꯂꯣꯏꯔꯦ ꯆꯝꯐꯨꯠꯀꯤ ꯆꯝꯅ ꯆꯥꯗꯧꯕ ꯃꯆꯥ ꯄꯤꯛꯏꯉꯩꯗ ꯍꯦꯛꯇꯣꯛꯑꯒ ꯇꯧꯕꯩ ꯇꯥꯏꯞꯇ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯥꯏꯔꯦꯟꯗꯣ ꯁꯨꯛ ꯆꯥꯎꯗꯣ ꯀꯦꯖꯤ ꯈꯥꯏꯔ ꯌꯣꯜꯂꯤ ꯑꯗꯨꯁꯨ ꯑꯍꯥꯎꯇꯕ ꯃꯥꯏꯔꯦꯟ ꯃꯣꯛ ꯁꯥꯏꯄ ꯏꯔꯣꯝꯕꯁꯦ ꯍꯥꯎꯋꯦ ꯑꯗꯨꯒ ꯀꯩꯅꯣ ꯎ ꯃꯣꯔꯣꯛ ꯆꯥꯗꯕ ꯀꯨꯏꯔꯦ ꯎ ꯃꯣꯔꯣꯛ ꯆꯥꯅꯤꯡꯉꯤ ꯃꯣꯔꯣꯛ ꯇꯦꯛꯄꯅ ꯂꯣꯜꯂꯤꯅꯦ ꯁꯤ ꯏꯔꯣꯝꯕꯁꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇꯅ ꯆꯤꯟꯗꯩ ꯀꯔꯤꯝꯇ ꯊꯣꯛꯇ꯭ꯔꯤꯌꯦ ꯆꯥꯔꯤ ꯈꯨꯗꯤꯡꯒꯤ ꯍꯥꯎꯋꯦ ꯁꯥꯏ ꯈꯨꯗꯤꯡꯒꯤ ꯍꯥꯎꯋꯦ ꯁꯟꯗꯦꯁꯦ ꯃꯣꯔꯣꯛ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁꯟꯗꯦꯁꯦ ꯑꯗꯨꯝ ꯎꯇꯤ ꯃꯥꯒꯤ ꯎꯇꯤꯒꯨꯝꯕ ꯆꯒꯦꯝꯄꯣꯝꯕꯒꯨꯝꯕꯁꯦ ꯁꯟꯗꯦꯗꯅ ꯑꯅꯝꯕ ꯆꯥꯒꯟꯗ꯭ꯔꯥ ꯑꯇꯩ ꯃꯇꯝꯗ ꯎꯏꯅꯤꯡꯕ ꯁꯟꯗꯦꯗꯗꯤ ꯄꯨꯛ ꯄꯣꯛꯈꯥꯏꯒꯩ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯄꯨꯛ ꯇꯞꯇꯥꯏ ꯇꯨꯝꯃ ꯍꯣꯔꯦꯟ ꯇꯨꯝꯅꯤꯡꯉꯛꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦꯕ ꯇꯞꯇꯥꯏ ꯇꯨꯝꯃꯁꯨ ꯌꯥꯏ ꯑꯗꯣ ꯊꯕꯛꯇꯣ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯗꯅ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯅ ꯁꯨꯇꯤꯅꯤ나 ꯃꯌꯥꯝ ꯉꯁꯤꯗꯤ ꯇꯨꯝꯅꯤꯡꯗꯅꯕ ꯐꯦꯁꯕꯨꯛꯇꯁꯨ ꯂꯥꯏꯚ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝ ꯐꯪꯉꯤꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯄ꯭ꯔꯃꯣꯠ ꯑꯗꯨꯝ ꯇꯧꯖꯒꯦ ꯍꯥꯎꯋꯦ ꯍꯥꯎꯃꯟꯗ ꯄꯨꯡꯗꯩ ꯂꯩꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏ ꯆꯥꯕꯁꯦ ꯆꯥꯛꯈꯨꯝ ꯈꯤꯇꯪꯒ ꯆꯥꯎꯕꯤꯔꯛꯑꯣ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯆꯥꯛꯈꯨꯝ ꯆꯥꯎ ꯆꯥꯕꯤꯔꯛꯑꯣꯅ ꯑꯗꯣ ꯀꯨꯟꯒꯦ ꯇꯧꯋꯦ ꯑꯩꯈꯣꯏ ꯆꯥꯎꯅꯗꯤ ꯆꯥꯖꯕꯅꯦꯕ ꯑꯗꯨ ꯁꯤꯗꯩ ꯍꯦꯟꯅ ꯆꯥꯎꯔꯗꯤ ꯃꯤꯅ ꯎꯔꯛ ꯈꯟꯈꯤꯗꯅ ꯃꯇꯨꯡꯗ 이만하고 좀 잘라보다 너 비자 약보다 너 얌라오에 하였더라 나 굴로이 강에 우습디 그래 나오지 이상한 지 아직 어디 라오레 이제 너무 엑스포스 떠오잖아 사야 그거는 신주 너무 떠오르네 퀄리티 포텐트 방금은 그거 이제 관계에 맞다 마반 그거 달라 고비는 수동아 고비 신주 하오니 근데 고비 하오라 하오 왜 고비 하오지 좀 다디 한잔은 좋아 뭐 고비지 과업다가 다 타라가 좋아 거기만 그게 바라 하오 하오 동안에 없다 뭐이도 야오데 타닥 떠라가 짜깍 뭐디가 야네 따데 빨리 또 비차 반 고비 사네 빨리 말말도 아빠 야오리 마나 그빠 남친 야오리 뭐 빵빵빵다는 뭐지 미미 진짜 뭐 자기들 실람 뭐 실다 뭐 들이 온디나 근데 거기만 부르는데 세 번째 기당이 살라가는 하오이잖아 뭐디 핵 발락바이 아노보도 아두네 요리지 그냥 기당가 마루가 기당가 얌리가 나도 기당가 살라바도 통보다 하오이잖아 그게 또 내가 또 하오니 마 하오 세 번째 야 하오나 깐는 거래
ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯦꯕꯣꯠꯁꯨ ꯃꯥꯟꯅꯗ꯭ꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯊꯣꯡꯕꯗꯤ ꯃꯀꯨꯁꯨ ꯌꯥꯝ ꯀꯟꯅ ꯊꯥꯗꯦ ꯁꯤꯗꯗꯤ ꯃꯀꯨ ꯈꯨꯊꯥ ꯑꯃ ꯇꯧꯋꯤ ꯊꯥꯕꯩ ꯃꯊꯛꯇ ꯑꯃꯨꯛ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯕꯣꯠ ꯂꯩꯔꯀꯥꯟꯗ ꯊꯤꯔꯀꯥꯟꯗꯁꯨ ꯑꯅꯧꯕ ꯊꯤꯗꯦꯕ ꯑꯔꯤꯕꯁꯨ ꯌꯣꯜꯂꯦꯕ ꯑꯔꯤꯕꯗꯣ ꯃꯣꯏ ꯀꯌꯥ ꯑꯔꯤꯕꯅ ꯍꯣꯡꯉꯤꯅꯦꯕ ꯃꯣꯏꯒꯤ ꯑꯔꯤꯕꯗꯣ ꯀꯌꯥ ꯂꯩꯕꯤꯗꯦꯕ ꯑꯔꯤꯕꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯍꯥꯎꯗꯣ ꯈꯪꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯂꯩꯖꯔꯦ ꯃꯣꯏꯗꯤ ꯑꯅꯧꯕꯅ ꯇꯥꯡꯉꯦ ꯑꯔꯤꯕꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏ ꯃꯤ ꯂꯝ ꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥ ꯃꯁꯥꯒꯤ ꯆꯤꯟꯖꯥꯛꯅꯤ ꯀꯩꯅꯣ ꯃꯣꯏꯁꯨ ꯑꯩꯈꯣꯏꯅ ꯆꯥꯏꯁꯦ ꯍꯥꯎꯇꯦ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯣꯏ ꯆꯤꯟꯖꯥꯛ ꯍꯩꯅꯔꯗꯣ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯆꯥꯔꯒ ꯑꯗꯨꯝ ꯌꯥꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯉꯥꯔꯤꯒꯤ ꯄꯋꯥꯔꯁꯦ ꯆꯥꯗꯕ ꯃꯤꯅꯗꯤ ꯀꯅꯥꯝ ꯈꯪꯉꯔꯣꯏ ꯉꯥꯔꯤ ꯌꯥꯎꯗꯕ ꯄꯣꯠꯇꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦ ꯆꯝꯐꯨꯠ ꯑꯣꯜꯂꯦ ꯆꯝꯐꯨꯠ ꯑꯣꯜꯂꯦ ꯑꯗꯨꯒ ꯉꯥꯔꯤ ꯍꯦꯛ ꯍꯥꯞꯀꯥꯟꯗ ꯑꯗꯨꯝ ꯃꯍꯥꯎ ꯑꯃ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯊꯣꯛꯑꯦꯀꯣ ꯉꯥꯅꯤꯗꯅ ꯉꯥꯒꯤ ꯄꯥꯋꯔ ꯍꯣꯏ ꯉꯥꯔꯤꯁꯨ ꯉꯥꯁꯤ ꯍꯥꯎꯇ꯭ꯔꯗꯤ ꯍꯥꯎꯇꯕꯅꯦ ꯉꯥꯔꯤ ꯍꯥꯎꯇꯗꯤ ꯍꯥꯎꯇꯦ ꯉꯥꯔꯤꯗꯁꯨ ꯚꯦꯔꯥꯏꯇꯤ ꯃꯥꯒꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯂꯩ ꯃꯈꯜ ꯃꯈꯜ ꯂꯩꯔꯤ ꯍꯥꯎꯇ꯭ꯔꯗꯤ ꯍꯥꯎꯇꯕꯅꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯉꯥꯔꯤꯁꯨ ꯂꯩ ꯑꯗꯨꯒ ꯃꯅꯝ ꯍꯦꯛꯇ ꯌꯥꯗꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯁꯦꯝꯃꯤꯅꯣ ꯈꯪꯗꯦ ꯄꯨꯕꯨ ꯈꯥꯏꯗꯣꯔꯦ ꯃꯥꯏꯒꯁꯦ ꯐꯧꯔꯥꯃꯨꯛ ꯄꯥꯏ ꯉꯁꯤꯗꯤ ꯃꯆꯤ ꯃꯆꯤ ꯅꯣꯏꯔꯦ ꯑꯗꯣ ꯂꯣꯛꯗꯥꯎꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯅꯣꯏꯔꯁꯨ ꯅꯣꯏꯖꯔꯁꯅꯨ ꯅꯣꯏꯁꯨ ꯅꯣꯏꯖꯔꯁꯅꯨ ꯍꯌꯦꯡꯋꯥꯏ ꯂꯣꯛꯗꯥꯎꯟꯒ ꯐꯖꯅ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯗꯒꯤ ꯈꯔ ꯀꯩꯅꯣ ꯅꯥꯕꯁꯦ ꯈꯔ ꯍꯟꯊꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯀꯥꯟꯗ ꯖꯤꯝ ꯑꯣꯏ ꯆꯠꯂꯒꯦ ꯖꯤꯝ ꯁꯥꯟꯅꯕ ꯍꯛꯆꯥꯡ ꯁꯦꯝꯃꯒꯦ ꯑꯗꯨꯀꯥꯟꯗꯅ ꯑꯃꯨꯛ ꯍꯛꯆꯥꯡ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯇꯣꯏꯅ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯗꯩ ꯆꯥꯕꯗ ꯗꯥꯏꯠꯇ ꯀꯃꯥꯏꯅ ꯆꯥꯅꯤ ꯈꯣꯠꯅꯤꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯏꯁꯨ ꯅꯣꯏꯈꯠꯅꯕ ꯑꯃꯨꯛ ꯐꯅꯕ ꯑꯃꯨꯛ ꯄꯨꯟꯁꯤꯁꯤꯗꯤ ꯍꯤꯡꯉꯤꯉꯩꯗ ꯈꯔ ꯇꯧꯍꯧꯒꯗꯕꯅꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯍꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯍꯥꯗꯤ ꯑꯣꯏꯗ꯭ꯔꯕꯅꯤꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩ ꯍꯥꯏꯔꯒ ꯑꯣꯏꯔꯤ ꯆꯠꯂꯣ ꯍꯣꯏ ꯀꯨꯟꯊ꯭ꯔꯥ ꯌꯧꯔꯛꯇꯧꯔꯀꯥꯟꯗꯨꯗ ꯑꯩ ꯑꯣꯏꯔꯤ ꯀꯥꯏꯅ ꯆꯠꯂꯨ ꯁ꯭ꯋꯥꯏꯗ ꯒꯣꯕꯤꯟꯗ ꯍꯥꯏꯗꯤ ꯒꯣꯕꯤꯟꯗ ꯁꯤ ꯌꯦꯡꯉꯗꯤ ꯌꯥꯝ ꯑꯉꯥꯡ ꯁꯥꯅꯤꯡꯉꯅꯨ ꯍꯥꯏꯔꯛꯑꯅꯤ ꯒꯣꯕꯤꯟꯗ ꯍꯜꯂꯨꯔꯅꯤ ꯑꯩꯈꯣꯏꯗꯤ ꯏꯅꯥꯎꯄꯥꯗ ꯍꯦꯟꯅ ꯍꯟꯅꯨꯏꯌꯦ ꯏꯅꯥꯎꯄꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯃꯥꯜ ꯂꯩꯔꯦꯅ ꯀꯗꯥꯏꯗꯩ ꯑꯉꯥꯡ ꯃꯥꯟꯕꯅꯣ ꯑꯉꯥꯡ ꯃꯥꯟꯕꯗꯤ ꯑꯉꯥꯡ ꯁꯥꯔꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯥꯔꯨꯕ ꯅꯠꯇꯦꯍꯦ ꯑꯩꯈꯣꯏ ꯑꯍꯟ ꯌꯥꯝ ꯁꯥꯅꯤꯡꯉꯤꯅ ꯃꯤꯅ ꯎꯁꯤꯠꯇꯦ ꯍꯥꯏꯔꯛꯑꯦ ꯍꯦꯛ ꯑꯩꯈꯣꯏ ꯁꯛꯁꯤ ꯎꯕꯗ ꯑꯩꯈꯣꯏꯅꯒ ꯅꯅꯥꯎꯒ ꯍꯥꯏꯔꯕꯗꯤ ꯆꯠꯂꯨ ꯆꯠꯂꯨ ꯈꯨꯅꯪ ꯊꯥꯖꯤꯜꯂꯛꯇꯅꯒ ꯍꯥꯏꯔꯛꯄꯒꯁꯨ ꯌꯥꯎꯋꯦ ꯌꯥꯝꯅ ꯑꯍꯟ ꯌꯥꯝ ꯁꯥꯅꯤꯡꯉꯅꯣ ꯑꯩ ꯋꯥꯔꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯄꯨꯛ ꯊꯟꯃꯟꯈ꯭ꯔꯦ ꯎꯇꯤ ꯃꯁꯥꯒꯤꯁꯨ ꯆꯦꯡꯁꯨ ꯌꯥꯎꯖꯕꯅꯤꯅ ꯄꯨꯛ ꯊꯟꯒꯠꯂꯦ ꯄꯥꯐꯣꯔ ꯆꯥꯔꯦ ꯍꯥꯎꯋꯦ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯃꯄꯥꯟ ꯊꯣꯛ ꯌꯥꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯗꯕ ꯚꯤꯗꯤꯑꯣꯁꯦ ꯃꯈꯟ ꯃꯈꯟ ꯑꯗꯨꯗꯒꯤ ꯗꯦꯜꯂꯤꯒꯤ ꯃꯥꯔꯀꯦꯠꯀ ꯀꯩꯀꯥ ꯆꯠꯄꯗꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯄꯥꯛꯅꯗꯤ ꯌꯥꯈꯤꯔꯣꯏ ꯄꯥꯛꯅꯗꯤ ꯌꯥꯒꯤꯔꯣ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯆꯪꯈꯤꯗꯧꯅ ꯈꯪꯕ ꯌꯥꯔꯦ ꯍꯥꯏꯔꯦ ꯍꯧꯖꯤꯛꯁꯨ ꯂꯣꯏ ꯌꯥꯏ ꯂꯣꯏ ꯆꯠꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯕꯤꯜꯗꯤꯡ ꯊꯣꯛꯄꯁꯨ ꯌꯥꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤ ꯆꯠꯁꯨ ꯆꯠꯅꯤꯡꯗꯦ ꯏꯁꯥꯅꯁꯨ ꯏꯁꯥꯗ ꯂꯩꯔꯦ ꯏꯁꯥꯅ ꯆꯦꯛꯁꯤꯜꯂꯤꯕ ꯐꯩ ꯑꯗꯨꯗꯩ ꯌꯥꯝ ꯀꯤꯔꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯀꯤꯗꯕꯁꯨ ꯌꯥꯗꯦ ꯅꯁꯥꯒꯤ ꯁꯦꯐꯇꯤ ꯅꯁꯥꯒꯤ ꯈꯨꯠꯇ ꯂꯩꯌꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯁꯦ ꯃꯤ ꯍꯥꯠꯄ ꯍꯤꯡꯆꯥꯕꯒꯤ ꯚꯥꯏꯔꯁꯅꯤ ꯑꯗꯨꯅ ꯏꯁꯥꯅ ꯀꯤꯗꯕ ꯌꯥꯗꯦ ꯏꯁꯥꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯂꯥꯏꯊꯣꯛꯄ ꯌꯥꯗꯦ ꯃꯁꯥꯅ ꯂꯥꯏꯊꯣꯛꯄ ꯌꯥꯗꯕ ꯀꯥꯏꯗꯩ ꯂꯧꯔꯛꯇꯣꯏꯅꯣ ꯀꯃꯥꯏꯅ ꯂꯧꯔꯛꯏꯅꯣ ꯀꯩ ꯄꯣꯠꯇ ꯂꯧꯔꯛꯏꯅꯣ ꯀꯅꯥ ꯄꯥꯏꯔꯤꯅꯣꯅ ꯂꯥꯏꯕꯛꯇ ꯊꯦꯠꯄꯁꯨ ꯅꯠꯇꯦ ꯀꯅꯥꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯅꯣꯁꯨ ꯈꯪꯗꯕꯅꯤꯅ ꯏꯁꯥ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯏꯁꯥ ꯆꯦꯛꯁꯤꯟꯕ that is the most important ꯃꯣꯔꯣꯛ ꯆꯥꯏ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯁꯥꯁꯨ ꯁꯥꯔꯦ ꯑꯗꯨ ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩꯕꯅꯦ ꯏꯟꯖꯥꯡꯁꯦ ꯃꯣꯔꯣꯛ ꯊꯨꯝ ꯃꯣꯔꯣꯛ ꯁꯥꯔꯤꯈꯣꯏ ꯑꯗꯨꯝ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯩꯁꯨ ꯅꯍꯥꯟꯈꯣꯏ ꯈꯪꯉꯝꯗꯦ ꯑꯗꯨꯝ ꯆꯝꯃꯒꯅ ꯍꯦꯟꯅ ꯍꯥꯎꯕꯩ ꯅꯤꯡꯉꯝꯃꯦ ꯊꯨꯝ ꯃꯣꯔꯣꯛ
kaya saadamnya aduh sabagi hau ba masu lai hanki morok yam chana morok sai de thoina video nam bai chap ni ko hadi video da sisa ta ni ta su kara du ga ya alo nayam video je matang su do lo san jage koi sa ba su adum tap na pa khol kum ba din sa ge koi na si sum nam le ni mayam su boring su ra ni aduna video je matang su do lo san jage kari kum ba koi video se nungai bi ra di mayam na like the view, share the view, subscribe the view, 100 high ke. amaga su support of you adagi mayam na pa ma comment adum bibiro ko endum karam no oksage adudi mayam su nungai na live video ko su nungai lai jage okay